Thank you, God, for the food. Happy 1 year anniversary. Adaga sina koi chabam. Bahrain experience hai ron. What is your favorite food in Bahrain? Bahraini mi sing ja. Kamai taw. Cái tờ này làm thi nữa. Cái tờ này. Cái hai này cái bài tra. Làm thế nào vậy? Làm thi nữa. Cái gì vậy? Làm thi nữa. Anh ngầm rồi thôi. Ai đâu là chưa? Asia siga karamena pai. Fataba dun thengna ko dum yawe. Mafam khudi mang ne ba sidi. Ai chak ru ya. Crew da ne. Kwai dai masak fazaba nationality se kai ne khala. Anamana mina kari nationality ni haina judge tawbado hanbada. Ma. Moscow you are Libya. Hello everyone, welcome back to my YouTube channel. Ngasi se ai smai tawba. Maheshwari da mana lakpa Bahrain da lai je ngasi ga 1 year pra sure ba ko. 1 year sure ada da mangonda 1 year anniversary cake pi ga to ne ba ko. Surprise taw do ne ma hozik training halak ta ngai ri ma du chahi phabagi recurrent training tawri ba ko. Aduga hore ma ka iga mukbang macham store ke sanga cha dong na te da kaino cha do sauri thongani aduga uchina kang hodo do ma cha do ne ba ko. Yam nushiba cake macha ni da. Yam nushida. Happy 1 year anniversary thare. Like cake ko. Happy 1 year anniversary thare ba ko. Open tar ke ko. Nushidra. Oren ka ase. Ajiki di sai sem thamage. Fridge thamari ma hore hawala pada chingnagi ne ba ko. Thongorase. Chainjang thongorase. Uchina tinge Thailand de lek pane Bangkok tagi. Mangan tinge thongasi. Samju punjale ko. Samna ga yaw ne ba thong ba da. Thong badi utla rage ba ko. Horen cha badi utla ge ma'am. Bye bye. Masigi mathel laizare. Uchina kanghau. Saukri thongba. Mimi singju aduga makal angauba. Charse. Aduga sina koi chabam. Hello guys. Thank you, God, for the food. Ano krong we? Misalo ko 1 2 3. Happy 1 year anniversary in Bahrain. See you. Ang tandi to kay gino. Manung siro siya. See. Ibani asem una bazi aduna second year nganya tra. Oramne? Oramne haiba. Thaza de yo. Na video ka nang tra. Video ka nang tra. Kanong ka thaba ne ngo. Ai ko phone ya le ho. Lo zo zo. Season na cutlery ro. Mahal cutlery ni. Cake ni onda ra ni. Happy 1 year anniversary. Thank you. Krong dong nó to em phải Let's take me am the let's take. 감사합니다. Ibani thengna ba hoi ani subani aseng boin thengna ba do hana flight puti am tang pai min yang area sha da ko. Okay. Odlo ba. Charles. Cái nó kia hàng cháo rồi.
ꯀꯌꯥ ꯆꯥꯖꯥꯔꯣ ꯀꯌꯥ ꯀꯩꯅꯣ ꯈꯪꯗꯦ ꯈꯪꯗꯦ ꯑꯩꯁꯨ ꯁꯨꯠꯇ ꯑꯩ ꯁꯤꯒꯗ ꯁꯤꯠꯇꯂꯤꯔꯥ ꯀꯩꯅꯣꯗ ꯁꯤꯒꯤ ꯀꯔꯤ ꯆꯔꯨꯔꯣ ꯁꯨꯇꯂꯤ ꯑꯃ ꯌꯥꯎꯔꯛꯑꯦ ꯁꯨꯇꯂꯤꯅ ꯔꯦꯞ ꯇꯧꯔꯦ ꯃꯥꯏꯗꯣ ꯅꯪ ꯅꯥꯟꯒꯦ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯄꯨꯟꯁꯤ ꯁꯥꯡꯅ ꯅꯨꯡꯁꯤꯅꯕ ꯅꯨꯡꯁꯤ ꯁꯥꯡꯅ ꯊꯕꯛ ꯀꯨꯏꯅ ꯇꯧꯃꯤꯟꯅꯕ ꯑꯣꯏꯔꯁꯤ ꯅꯦꯅꯦ ꯑꯣꯏꯕ ꯀꯩꯅꯣꯅꯦꯍꯦ ꯍꯣꯔꯦꯟ ꯆꯥꯛ ꯍꯥꯞꯂꯝꯃꯣ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯛ ꯇꯣꯂꯛꯄꯩꯗ ꯁ꯭ꯋꯤꯠꯁ ꯑꯣꯏꯅ ꯆꯥꯔꯁꯤ ꯍꯥꯎꯋꯦꯀꯣ ꯍꯥꯎ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯃꯨꯛꯕꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯥꯟꯅ ꯍꯣꯏ ꯅꯪ ꯃꯣꯏ ꯇꯦꯁ ꯇꯧꯗ꯭ꯔꯤꯕꯣ ꯇꯧꯗ꯭ꯔꯤ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯎꯇꯕ ꯍꯥꯎꯅꯤꯗ ꯀꯩꯁꯨ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯃꯥꯅꯦ ꯉꯁꯥꯡꯈꯩ ꯆꯠꯇꯕꯅꯦ ꯃꯥꯅꯤ ꯉꯁꯤ ꯌꯥꯝ ꯉꯥꯊꯃꯜꯂꯕ ꯃꯥꯜꯂꯦ ꯑꯩꯅ ꯉꯥꯡ ꯐꯝꯃ ꯆꯥꯔꯅꯤ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯆꯥꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯐꯝꯃꯤꯗꯨꯕꯨ ꯅꯤꯡꯈꯥꯡ ꯐꯝꯕꯁꯤꯅ ꯈꯪꯕ꯭ꯔꯥ ꯄꯨꯛ ꯍꯥꯏꯗꯤ ꯆꯥꯛ ꯅꯨꯡ ꯆꯥꯕꯗ ꯄꯨꯛ ꯀꯩꯀꯥ ꯃꯤꯅ ꯆꯥꯎꯊꯣꯛꯇꯕꯗꯣ ꯑꯗꯨ ꯑꯣꯏ ꯍꯥꯏꯕꯅꯦꯕ ꯅꯤꯡꯒꯥꯡ ꯐꯝꯕ ꯆꯥꯕ ꯍꯧꯔꯦ ꯀꯩꯅꯣ ꯊꯨꯝ ꯋꯥꯠꯄ꯭ꯔꯥ ꯌꯥꯝ ꯋꯥꯠꯄꯗꯤ ꯈꯤꯇꯪ ꯑꯩꯒꯤꯁꯨ ꯆꯥꯕꯤꯔꯛꯑꯣ ꯌꯥꯝ ꯋꯥꯠꯄ ꯅꯠꯇꯦ ꯈꯤꯇꯪ ꯋꯥꯠꯄ ꯑꯆꯤ ꯃꯅꯥ ꯀꯥꯡꯒꯧꯒ ꯅꯪ ꯏꯟꯗ꯭ꯔꯕ ꯏꯟꯗ꯭ꯔ ꯅꯪ ꯏꯜꯂꯣꯝꯗ ꯀꯥꯎꯔꯦ ꯑꯍꯥꯟꯕꯩ ꯆꯥꯛꯈꯨꯝꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯑꯃꯨꯛ ꯆꯥꯊꯣꯛꯑꯒꯦ ꯍꯥꯎꯋꯦ ꯅꯪꯒꯤ ꯐ꯭ꯔꯦꯁꯇꯨꯅꯦ ꯁꯤꯁꯦ ꯁꯤꯅ ꯂꯣꯏꯔꯦ ꯍꯥꯎꯋꯦ ꯁꯤꯗꯤ ꯋꯤꯠ ꯑꯦꯌꯔ ꯍꯥꯏꯗꯥꯏꯅꯦ ꯋꯤꯠ ꯑꯦꯌꯔ ꯍꯥꯏꯗꯥꯏꯅꯦ ꯈꯪꯗꯦ ꯍꯥꯎꯋꯦ ꯏꯟꯖꯥꯡ ꯀꯩꯝ ꯑꯆꯝꯕ ꯇꯧꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯅ ꯊꯣꯡꯖꯕꯩꯔ ꯑꯩꯗꯤ ꯍꯥꯎꯇꯦ ꯍꯥꯏꯕ ꯀꯩꯝ ꯇꯧꯗꯤꯌꯦ ꯁꯤꯝꯄꯜ ꯑꯣꯏꯕ ꯌꯦꯟꯖꯥꯡ ꯑꯣꯏꯔꯁꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯕꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯍꯥꯎ ꯌꯥꯝ ꯂꯩꯕꯗꯣ ꯉꯁꯤ ꯌꯥꯝ ꯂꯦꯡꯉꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯊꯨꯝꯗꯤ ꯑꯗꯨꯝ ꯐꯖꯩꯅꯦ ꯊꯨꯝꯗꯤ ꯑꯗꯨꯝ ꯐꯖꯩꯑꯕ ꯑꯩꯒꯤꯗꯣ ꯁꯤꯁꯦ ꯀꯣꯏꯁꯟ ꯑꯟꯁꯔ ꯑꯃ ꯁꯤꯟꯖꯜꯂꯨ ꯌꯥꯗ꯭ꯔꯣ ꯇꯨꯃꯤꯟꯅ ꯆꯥꯔꯦ ꯆꯥꯛꯁꯦ ꯉꯥꯡꯉꯣ ꯅꯪꯁꯨ ꯀꯩ ꯉꯥꯡꯕ ꯌꯥꯏ ꯀꯩ ꯃꯇꯥꯡ ꯉꯥꯡꯕ ꯌꯥꯏ ꯈꯪꯗꯦ ꯚꯥꯏꯔꯦꯜꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯔꯣ ꯅꯪꯒꯤ ꯑꯦꯖ ꯑ ꯀꯟꯇ꯭ꯔꯤ ꯃꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯦ ꯑꯗꯩ ꯆꯥꯕꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤꯗꯤ ꯄꯣꯠ ꯆꯩꯅ ꯀꯃꯥꯏꯅ ꯇꯧꯕ ꯚꯥꯏꯔꯦꯟꯒꯤ ꯃꯐꯝ ꯌꯥꯝ ꯀꯣꯏꯕꯗꯤ ꯀꯣꯏꯗ꯭ꯔꯤꯀꯣ
ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯃꯅꯥꯃꯥ ꯆꯠꯂꯦꯀꯣ ꯃꯅꯥꯃꯥ ꯁꯨꯛ ꯆꯠꯂꯦ ꯃꯅꯥꯃꯥꯒꯤ ꯑꯗꯨꯋꯥꯏ ꯑꯦꯔꯤꯌꯥꯗꯣ ꯍꯥꯏꯐꯦꯠ ꯀꯣꯏꯔꯨꯔꯦ ꯕꯥꯔꯦꯟ ꯕꯦ ꯆꯠꯂꯦ ꯑꯗꯨꯗꯨꯒ ꯗ꯭ꯔꯥꯒꯟ ꯁꯤꯇꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯖꯕ ꯃꯐꯝ ꯑꯗꯨꯗꯨꯒ ꯑꯩ ꯍꯪꯉꯛꯑꯒꯦ ꯌꯥꯔꯦ What is your favorite food in Bahrain? ꯕꯥꯍꯔꯦꯟ ꯃꯣꯏꯒꯤ ꯐꯨꯗꯁꯦ ꯕꯥꯍꯔꯦꯅꯤꯒꯤ ꯐꯨꯗꯇꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯗꯨꯒ ꯄꯥꯀꯤꯁꯇꯥꯅꯤꯒꯤ ꯐꯨꯗ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯃꯣꯏꯒꯤꯗꯣ ꯑꯗꯨꯗꯨꯒ ꯀꯩꯅꯣꯗꯨꯒ ꯊꯥꯏꯂꯦꯟꯒꯤ ꯌꯪ ꯀꯣꯀꯣꯅꯠ ꯑꯥꯏꯁ ꯀ꯭ꯔꯤꯝꯒ ꯊꯥꯏꯂꯦꯟꯒꯤꯗꯤ ꯊꯥꯏꯂꯦꯟꯒꯤ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯊꯥꯏꯂꯦꯟꯗ ꯍꯥꯎꯕꯗꯨꯒ ꯁꯤꯗ ꯕꯥꯍꯔꯦꯟꯗ ꯍꯥꯎꯕꯗꯨꯒ ꯈꯦꯠꯅꯩ ꯕꯥꯍꯔꯦꯟꯗꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯇꯧꯋꯦ ꯍꯥꯏꯗꯤ ꯇꯥꯡꯁꯨ ꯇꯥꯡꯉꯦꯕꯀꯣ ꯑꯩꯅ ꯈꯟꯕꯅ ꯊꯥꯏꯂꯦꯟ ꯆꯠꯂꯗꯤ ꯐꯖꯅ ꯆꯥꯔꯒꯦ ꯁꯤꯅꯤ ꯈꯜꯂꯤꯁꯦ ꯑꯗꯨꯒ ꯍꯣꯡꯁꯨ ꯍꯣꯡꯉꯦꯀꯣ ꯊꯥꯏꯂꯦꯟꯗꯗꯤ ꯑꯗꯨꯒ ꯃꯍꯥꯎꯗꯤ ꯁꯤꯅ ꯊꯤ ꯍꯥꯎꯕ ꯍꯦꯜꯂꯦ ꯃꯍꯥꯎꯗꯣ ꯁꯤꯅ ꯊꯤ ꯍꯦꯜꯂꯦ ꯍꯣꯏ ꯑꯗꯨꯃꯛ ꯍꯥꯎꯖꯔꯦ ꯄꯥꯝꯖꯔꯦ ꯑꯗꯨꯒ ꯕꯥꯍꯔꯦꯟꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯗ꯭ꯔꯥꯒꯟ ꯁꯤꯇꯤ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯑꯇꯣꯞꯄ ꯅꯦꯁꯅꯦꯂꯤꯇꯤꯒꯤ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯟꯒꯤ ꯆꯥꯅꯕ ꯑꯗꯨꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯣꯔꯤꯌꯥꯒꯤ ꯆꯥꯏꯅꯤꯁꯀꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯃꯌꯥꯝ ꯇꯦꯁ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯀꯔꯤ ꯅꯪ ꯅꯤꯡꯁꯤꯡ ꯇꯥꯔꯗꯤꯅꯦ ꯑꯍꯥꯟꯕ ꯏꯕꯥꯅꯤ ꯗ꯭ꯔꯥꯒꯟ ꯁꯤꯇꯤ ꯆꯠꯄ ꯅꯨꯃꯤꯠꯇꯣ ꯀꯩ ꯆꯥꯏ ꯌꯪ ꯀꯣꯀꯣꯅꯠ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯏ ꯑꯗꯨꯗꯨꯒ ꯏꯕꯥꯅꯤ ꯀꯩꯅꯣ ꯀꯣꯔꯤꯌꯥꯒꯤꯔ ꯆꯥꯏꯅꯥꯒꯤꯔ ꯏꯕꯥꯅꯤꯅ ꯀꯩꯅꯣꯝ ꯆꯥꯕꯅꯦ ꯀꯣꯔꯤꯌꯥꯒꯤ ꯔꯥꯏꯁ ꯕꯣꯜ ꯑꯃ ꯆꯥꯗꯥꯏꯅꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯑꯃ ꯋꯥꯠꯂꯦ ꯕꯕꯜ ꯇꯤ ꯆꯨꯝꯃꯦ ꯕꯕꯜ ꯇꯤ ꯑꯗꯨꯅ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯀꯩꯒꯤ ꯑꯍꯥꯟꯕ ꯆꯠꯄꯅꯦ ꯀꯥꯏꯅ ꯀꯤꯗꯅꯒ ꯆꯠꯄ ꯑꯧ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯠꯄꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯐꯃꯨꯡꯗꯩ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯆꯠꯂꯦ ꯈꯪꯒ꯭ꯔꯥꯎ ꯑꯃꯒ ꯂꯣꯏꯖꯔꯦ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕ ꯆꯠꯄꯗꯨꯗ ꯑꯃꯨꯛꯇꯣꯏꯕ ꯀꯤꯔ ꯆꯠꯂꯤꯁꯤꯗꯤꯀꯣ ꯍꯧꯖꯤꯛꯅ ꯇꯤ ꯁꯥꯔꯠ ꯑꯃꯒ ꯑꯗꯨꯒ ꯕꯥꯍꯔꯦꯟꯒꯤ ꯃꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯈꯪꯗꯦ ꯃꯤꯁꯦ ꯑꯗꯨꯝ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯑꯐꯕꯁꯨ ꯂꯩ ꯐꯠꯇꯕꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯗꯨꯒ ꯑꯩꯉꯣꯟꯗ ꯊꯦꯡꯅꯕ ꯑꯐꯕ ꯍꯥꯏꯔꯒꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯝꯕꯤꯒꯨꯝꯕ ꯆꯠꯄꯒꯨꯝꯕꯗ ꯔꯣꯠꯇꯒꯨꯝꯕ ꯆꯠꯄꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯔꯣꯠ ꯀ꯭ꯔꯣꯁ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯀꯥꯟꯗ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯗꯒꯨꯝꯕꯗꯤ ꯂꯝꯕꯤ ꯌꯥꯝ ꯆꯤꯜꯂꯒ ꯄꯥꯛꯅ ꯀ꯭ꯔꯣꯁ ꯇꯧꯕ ꯉꯝꯗꯕ ꯈꯣꯠꯇꯕ ꯑꯗꯨ ꯂꯩꯗꯅꯀꯣ ꯑꯁꯤꯗꯗꯤꯅꯦ ꯃꯤꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯔꯣꯠ ꯀ꯭ꯔꯣꯁ ꯇꯧꯒꯦ ꯇꯧꯕ ꯃꯑꯣꯡ ꯃꯥꯜꯂꯒꯗꯤꯅꯦ ꯃꯣꯏꯅꯅꯦ ꯒꯥꯔꯤꯁꯦ ꯈꯥꯝꯕꯤꯔꯛꯀꯅꯤꯒꯤ ꯑꯩꯈꯣꯏꯗꯃꯛꯇ ꯐꯅ ꯂꯥꯞꯅ ꯂꯥꯛꯁꯅꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯝꯗꯅ ꯂꯩꯕꯗꯣ ꯐꯅ ꯂꯥꯞꯅ ꯂꯥꯛꯑꯁꯨ ꯈꯪꯉꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯒꯥꯔꯤꯗꯣ ꯁ꯭ꯇꯣꯞ ꯇꯧꯕꯤꯒꯅꯦꯕ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯁ ꯇꯧꯅꯕꯅ ꯑꯗꯨꯗꯨꯃꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯍꯣꯏ ꯌꯥꯝ ꯊꯤꯅ ꯍꯣꯏ ꯌꯥꯝ ꯊꯤꯅ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯑꯩ ꯉꯝꯃꯔꯣꯏꯗ ꯍꯥꯏꯗꯧ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯀꯥꯏꯟꯅꯦꯁ ꯑꯣꯏꯕꯁꯨ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯍꯣꯏ ꯃꯣꯏꯁꯦ ꯑꯗꯨꯒꯅꯦ ꯅꯨꯄꯤꯁꯦ ꯐꯖꯅ ꯔꯦꯁꯄꯦꯛ ꯇꯧꯋꯦ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯑꯗꯨꯗꯤ ꯔꯦꯁꯄꯦꯛ ꯁꯤ ꯇꯧꯋꯦ ꯀꯟꯇ꯭ꯔꯤꯁꯦ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯗ ꯑꯍꯤꯡꯗ ꯅꯪꯅ ꯄꯨꯡ 12ꯗ ꯆꯠꯈꯤꯒꯦꯔꯥ ꯑꯃꯗ ꯆꯠꯈꯤꯒꯦꯔꯥ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯑꯗꯨꯝ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯃꯒ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯇ꯭ꯔꯥꯐꯤꯛ ꯂꯩꯇꯕꯗꯣ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤꯗꯤ ꯇ꯭ꯔꯥꯐꯤꯛ ꯔꯨꯜꯁ ꯊꯨꯒꯥꯏꯔꯒ ꯑꯗꯨꯝ ꯆꯠꯅꯩꯗꯅꯀꯣ ꯑꯗꯨꯒ ꯄ꯭ꯂꯁ ꯁꯤꯗꯤ ꯌꯥꯝꯅ ꯍꯣꯔꯣꯟ ꯈꯣꯡꯕ ꯇꯥꯔꯣꯏ ꯍꯣꯔꯣꯟ ꯈꯣꯡꯕ ꯍꯣꯔꯟ ꯁꯨꯛꯇꯥ ꯃꯈꯣꯟ ꯇꯥꯔꯣꯏ ꯑꯩ ꯑꯃꯨꯛ ꯇꯥꯖꯗ꯭ꯔꯤ ꯁꯤ ꯆꯍꯤ ꯑꯃ ꯍꯦꯜꯂꯦꯀꯣ ꯇꯥꯗ꯭ꯔꯤ ꯍꯥꯎꯔꯦ ꯌꯥꯝꯃꯟꯗꯅ ꯀꯔꯝꯕ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯑꯇꯩ ꯀꯩꯀꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯩꯀꯩ ꯁꯦꯌꯔ ꯇꯧꯕ ꯌꯥꯕ ꯂꯩ ꯅꯪ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯔꯣ ꯏꯕꯥꯅꯤ ꯑꯗꯨꯝ ꯃꯥꯟꯅꯩꯌꯦ ꯑꯩ ꯕꯥꯍꯔꯦꯟꯒꯤ ꯄ꯭ꯔꯣꯄꯔ ꯐꯨꯗꯁꯦ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ ꯃꯤꯖꯥ ꯃꯦꯁꯇ ꯃꯣꯏ ꯑꯗꯨꯗꯣ ꯍꯨꯃꯨꯁ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯆꯤꯛ ꯄꯤꯁꯇꯣ ꯑꯗꯨ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯌꯦ ꯁꯤꯗ ꯍꯨꯃꯨꯁ ꯈꯃꯔ ꯃꯦꯖꯦꯗ ꯌꯥꯎꯕꯗꯣ
ꯑꯃꯒ ꯍꯪꯉꯒ ꯑꯦꯔꯦꯁꯤꯌꯥꯒ ꯁꯤꯒ ꯀꯔꯝꯕꯅ ꯐꯩ ꯋꯥꯔꯛ ꯍꯥꯏꯗꯤ ꯁꯦꯂꯔꯤꯗꯤ ꯇꯣꯛꯈ꯭ꯔꯕꯀꯣ ꯑꯗꯨꯝ ꯁꯤꯅ ꯍꯦꯜꯂꯅꯦꯕ ꯋꯥꯔꯛ ꯀꯜꯆꯔ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯗꯅ ꯃꯤ ꯀꯔꯝꯕꯅ ꯍꯦꯜꯂ ꯍꯥꯏꯈꯣꯀꯣ ꯏꯁꯤꯡ ꯑꯃ ꯊꯛꯀꯦ ꯑꯩꯗꯤ ꯀꯣꯜꯀꯇꯥꯗ ꯌꯥꯝꯅ ꯄꯤꯛꯄ ꯕꯦꯁ ꯑꯣꯏꯈꯤꯗꯅꯀꯣ ꯑꯗꯨꯅ ꯀ꯭ꯔꯨꯗꯣ ꯌꯥꯝꯈꯤꯗꯕꯅꯤꯅ ꯈꯪꯗꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯑꯦꯔꯦꯁꯤꯌꯥꯅꯗꯤ ꯑꯗꯨꯝ ꯍꯦꯜꯂꯅꯤ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯩꯀꯣ ꯑꯍꯥꯟꯕ ꯑꯦꯌꯥꯔꯂꯥꯏꯟꯁꯨ ꯑꯣꯏꯔꯦ ꯑꯗꯨꯗꯨꯒ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯁꯨ ꯂꯩꯃꯤꯟꯅꯔꯒ ꯄꯨꯜꯂꯒ ꯍꯥꯏꯗꯤ ꯃꯤ ꯈꯪꯅꯕꯗꯣ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯃꯩꯇꯩ ꯃꯆꯥꯁꯨ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯕ ꯍꯥꯏꯗꯤ ꯑꯦꯕ꯭ꯔꯤꯗꯦ ꯑꯦꯟꯖꯣꯏ ꯇꯧꯔꯒ ꯋꯥꯔꯛ ꯇꯧꯔꯛꯈꯤꯕꯗꯣ ꯑꯣꯏꯌꯦꯕ ꯑꯗꯨ ꯁꯤꯗꯗꯤ ꯕꯦꯠ ꯗꯦ ꯌꯥꯎꯋꯦ ꯑꯗꯨꯝ ꯈꯪꯗꯦ ꯁꯤꯗꯗꯤ ꯃꯤ ꯊꯦꯡꯅꯗꯣꯏꯁꯦ ꯉꯁꯤ ꯊꯦꯡꯅꯗꯣꯏꯁꯤꯅ ꯀꯅꯥꯅꯣ ꯈꯪꯗꯦ ꯀ꯭ꯔꯨꯁꯦ ꯌꯥꯝ ꯀ꯭ꯔꯨ ꯅꯍꯥꯟ ꯀꯌꯥꯅꯣꯅ ꯍꯪꯉꯦꯕꯀꯣ ꯀ꯭ꯔꯨꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯀꯌꯥꯅꯣ ꯍꯥꯏꯕꯗꯨꯕꯣ 1300 ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯕꯍꯥꯔꯦꯟꯒꯤ ꯁꯤꯒꯤ ꯌꯥꯝ ꯌꯥꯝꯕꯅꯦ 1800 ꯇꯥꯏꯅ ꯑꯩꯅ ꯇꯥꯕꯗꯗꯤ ꯑꯗꯨꯅ ꯑꯗꯨ ꯂꯩꯔꯦꯅ ꯁꯤꯂꯤꯌꯥꯅ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯅ ꯍꯥꯏꯔꯛꯈꯤꯕꯅꯦꯕ ꯑꯩꯁꯨ ꯑꯗꯨꯅ ꯑꯗꯨ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯒ ꯋꯥꯔꯛ ꯄ꯭ꯔꯦꯁꯔ ꯀꯔꯝꯕꯅ ꯐꯩ ꯋꯥꯔꯛ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯑꯗꯨꯗꯤ ꯗꯦꯗ ꯗꯤꯄꯦꯟ ꯇꯧꯔꯦ ꯑꯗꯨ ꯁꯤꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯃꯌꯥꯝ ꯌꯥꯎꯋꯦꯗꯅꯀꯣ ꯍꯣꯏ ꯑꯥꯗꯁꯨ ꯍꯣꯏ ꯃꯤꯁꯦ ꯑꯐꯕꯁꯦ ꯂꯩ ꯀꯔꯤ ꯐꯠꯇꯕꯁꯦ ꯂꯩꯕꯒꯤꯅꯤ ꯑꯐꯕ ꯂꯩꯔꯤꯁꯦ ꯑꯐꯕꯁꯦ ꯂꯩꯔꯝꯃꯤꯁꯤꯅ ꯐꯠꯇꯕꯁꯦ ꯂꯩꯔꯝꯕꯒꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯍꯣꯏ ꯐꯠꯇꯕ ꯃꯤ ꯊꯦꯡꯅꯔꯛꯄ ꯌꯥꯎꯏ ꯑꯗꯨꯝꯀꯣ ꯋꯤꯗꯤꯟ ꯋꯥꯔꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯗ ꯋꯥꯔꯛ ꯄ꯭ꯂꯦꯁꯇꯨꯗꯀꯣ ꯑꯗꯨꯝ ꯑꯐꯕꯁꯨ ꯑꯗꯨꯝ ꯌꯥꯝ ꯊꯦꯡꯅꯕ ꯌꯥꯎꯏ ꯑꯐꯕ ꯃꯔꯛꯇꯨꯗ ꯈꯤꯇꯪ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯅꯦꯕ ꯁꯤꯗꯤ ꯑꯩ ꯆꯥꯛ ꯂꯧꯔꯨꯒꯦ ꯑꯩ ꯉꯁꯤꯒꯤ ꯀꯩꯝ ꯆꯥꯗ꯭ꯔꯦ ꯉꯁꯥꯏ ꯑꯌꯨꯛꯇ ꯆꯤꯌꯥ ꯁꯤꯗ ꯊꯛꯑꯦ ꯑꯗꯨꯒ ꯑꯜꯃꯟꯁ 3 ꯑꯃꯒ ꯆꯥꯔ ꯂꯣꯏꯔꯦꯗꯅ ꯉꯁꯤ ꯅꯪ ꯍꯥꯞꯄꯛꯀꯦ ꯈꯤꯇꯪ ꯍꯥꯞꯄꯛꯀꯦꯀꯣ ꯍꯣꯏ ꯌꯥꯔꯁꯤ ꯌꯥꯝ ꯆꯥꯈꯤꯒꯦ ꯑꯩꯗꯤ ꯍꯥꯞꯄꯅꯨ ꯍꯣꯏ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯗ ꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯂꯩ ꯑꯦꯅꯤꯋꯦꯔ ꯆꯠꯄꯗ ꯅꯪ ꯑꯗꯨꯝ ꯎꯕꯔ ꯌꯨꯁ ꯇꯧꯔꯝꯒꯅꯤꯀꯣ ꯏꯟꯗꯤꯌꯥ ꯆꯠꯄꯗ ꯑꯃ ꯑꯣꯏꯔꯣ ꯈꯪꯗꯦ ꯑꯦꯅꯤꯋꯦꯔ ꯑꯗꯣ ꯕꯍꯥꯔꯦꯟꯗꯗꯤ ꯇꯧꯗꯦ ꯌꯨꯁ ꯁꯨꯛꯇꯧ ꯇꯧꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯗ ꯑꯣꯐ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯁꯦ ꯀꯩꯅꯣꯅ ꯑꯣꯏꯀꯣ ꯕꯁꯅ ꯑꯗꯨꯗꯨꯒ ꯑꯩ ꯎꯕꯔꯕꯨ ꯍꯥꯞꯇꯦ ꯏꯕꯦꯝ ꯁꯤꯗꯩꯗ ꯃꯤ ꯌꯥꯝꯃꯒꯗꯤ ꯑꯃꯨꯛ ꯀꯩꯅꯣꯗ ꯇꯧꯋꯦꯗꯅ ꯑꯩꯈꯣꯏꯅ ꯀꯦꯞ ꯁꯤꯗꯩꯗ ꯏꯟꯗꯤꯌꯟ ꯃꯤꯅꯅꯦ ꯀꯦꯞ ꯁꯔꯚꯤꯁ ꯇꯧꯕ ꯂꯩꯌꯦꯕꯀꯣ ꯍꯣꯡꯉꯦꯕ ꯃꯣꯏꯒꯤꯗꯣ ꯑꯗꯨꯗꯩ ꯇꯧꯋꯦ ꯑꯗꯨꯒ ꯀꯣꯜꯀꯇꯥꯗꯗꯤ ꯑꯩꯈꯣꯏ ꯕꯁ ꯌꯥꯝ ꯆꯠꯂꯦ ꯍꯥꯏꯗꯤ ꯑꯦꯔꯦꯁꯤꯌꯥꯗꯗꯤ ꯁꯦꯂꯔꯤꯗꯣ ꯌꯥꯝꯖꯗꯕꯅꯤꯅꯅꯦ ꯁꯦꯞ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯂꯝ ꯂꯥꯞꯄ ꯆꯠꯄꯗꯣ ꯍꯥꯏꯗꯤ ꯎꯕꯔꯗ ꯇꯧꯔꯗꯤ ꯄꯩꯁꯥꯗꯣ ꯃꯌꯥꯝ ꯇꯥꯡꯕꯅꯤꯅꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯔ ꯍꯧꯅꯔꯒ ꯁꯣꯞꯄꯤꯡꯒ ꯆꯠꯄꯁꯦ ꯑꯗꯨꯝ ꯕꯁꯇꯒ ꯆꯠꯈꯤꯕ ꯕꯁꯀ ꯆꯤꯜꯂꯒ ꯍꯦꯛꯇ ꯀꯤꯔꯤꯒ ꯏꯟꯅꯔ ꯍꯜꯂꯛꯄꯒ ꯌꯥꯎꯖꯥꯠꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏ ꯍꯦꯟꯖꯥꯡ ꯌꯥꯎꯗ꯭ꯔꯦ ꯎꯆꯤ ꯃꯅꯥ ꯄꯥꯛꯅ ꯆꯥꯗꯦ ꯁꯤ ꯉꯥꯛꯇꯅꯦ ꯉꯁꯥꯏꯗꯩ ꯆꯥꯏꯁꯦ ꯍꯩꯅꯗꯕ꯭ꯔꯥ ꯍꯩꯅꯩ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯩꯁꯨ ꯆꯥꯔꯨꯗꯕ ꯁꯤꯗꯩꯗ ꯀ꯭ꯔꯨꯗꯅꯦ ꯈ꯭ꯋꯥꯏꯗꯩ ꯃꯁꯛ ꯐꯖꯕ ꯅꯦꯁꯅꯦꯂꯤꯇꯤꯁꯦ ꯀꯩꯅꯦ ꯈꯜꯂꯦ ꯏꯟꯗꯤꯌꯥ ꯅꯪꯗꯤ ꯁꯤꯗꯩꯗ ꯀ꯭ꯔꯨꯁꯦ ꯑꯩ ꯐꯖꯕ ꯀꯩꯁꯨ ꯎꯗꯦꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯑꯃ ꯍꯦꯜꯂꯤꯕꯦꯝ ꯃꯃꯤꯠ ꯃꯅꯥꯗ ꯌꯦꯡꯉꯣ ꯑꯇꯣꯞꯄꯒꯤꯗꯤ ꯌꯧꯅ ꯂꯤꯞ ꯐꯤꯂꯔ ꯕꯣꯇꯣꯛꯁ ꯄꯀꯥꯞꯇ ꯀꯥꯞꯄꯤ ꯃꯃꯤꯠ ꯁꯦꯝꯕꯤ ꯅꯥꯇꯣꯟ ꯁꯦꯝꯕꯤ ꯆꯤꯟ ꯁꯦꯝꯕꯤꯗꯨꯅ ꯑꯩ ꯃꯣꯏ ꯐꯖꯕ ꯑꯃ ꯈꯪꯗꯦꯗꯨꯅ ꯏꯟꯗꯤꯌꯥ ꯌꯥꯝ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯃꯤꯠꯀꯗꯣ ꯅꯥꯇꯣꯟ ꯆꯤꯟꯕꯥꯜ ꯃꯃꯤꯠꯀ ꯂꯥꯎꯇꯛ ꯇꯧꯕꯗꯣ ꯐꯖꯩ ꯑꯁꯦꯡꯕ ꯏꯟꯗꯤꯌꯥꯅ ꯍꯦꯜꯂꯦ ꯃꯤꯅꯁꯨ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯣꯏ ꯕꯍꯥꯔꯦꯟꯒꯤꯅꯁꯨ ꯍꯥꯏꯕꯅꯦ ꯀꯩꯅꯣꯒꯤ ꯅꯪꯉꯣꯟꯗꯗꯤ ꯀꯔꯤ ꯀꯅꯥ ꯍꯦꯟꯒꯦ ꯁꯥꯏꯕꯦꯔꯤꯌꯥꯒꯤ ꯀ꯭ꯔꯨ ꯑꯃ ꯍꯧꯖꯤꯛ ꯀꯩꯅꯣꯗꯨ ꯔꯦꯀꯔꯦꯟꯁꯨ ꯇꯧꯃꯤꯟꯅꯔꯤꯕꯀꯣ ꯂꯣꯏꯔꯦ ꯃꯥꯅ ꯐꯖꯕꯁꯤꯗꯤ ꯁꯔꯖꯔꯤ ꯀꯦꯕꯤꯟ ꯇꯧꯔꯝꯒꯅꯤ ꯁꯤꯅꯤꯌꯔꯅꯦ ꯇꯧꯗꯦ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯅꯪ ꯅꯍꯥꯟ ꯐꯖꯩ ꯍꯥꯏꯕ ꯅꯨꯄꯤꯗꯨꯔꯣ ꯅꯪꯒ ꯄꯥꯏꯃꯤꯟꯅꯩ ꯍꯥꯏꯔꯨꯕ ꯅꯨꯄꯤ ꯑꯃ
ꯃꯦꯗꯤꯌꯥꯗꯒ ꯊꯦꯠꯄꯗꯣ ꯅꯠꯇꯦ ꯅꯠꯇꯕ꯭ꯔꯥ ꯃꯥꯅ ꯔꯣꯃꯦꯅꯤꯌꯥꯗꯩ ꯍꯧꯖꯤꯛꯁꯨ ꯔꯦꯀꯔꯦꯟꯗꯁꯨ ꯔꯣꯃꯦꯅꯤꯌꯥꯗ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯑꯍꯥꯟꯕ ꯁ꯭ꯔꯤ ꯂꯪꯀꯥꯗ ꯑꯩꯒꯤ ꯆꯠꯈꯤꯗꯅ ꯂꯦꯑꯣꯕꯔꯗꯣ ꯑꯗꯨ ꯆꯠꯃꯤꯟꯅꯕ ꯀ꯭ꯔꯨꯁꯨ ꯌꯥꯎꯋꯦ ꯁꯤꯑꯦꯁꯇ ꯑꯃꯒ ꯍꯪꯈ꯭ꯔꯦ ꯑꯃꯒ ꯂꯩꯔꯦ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯃꯒ ꯅꯪꯅ ꯐ꯭ꯂꯥꯏꯠ ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯕ꯭ꯔꯤꯐꯤꯡ ꯇꯧꯗ꯭ꯔꯣꯅꯦ ꯕ꯭ꯔꯤꯐꯤꯡ ꯇꯧꯕ ꯀꯥꯟꯗ ꯅꯪꯁꯦ ꯑꯅꯝꯕꯅ ꯃꯤꯅ ꯀꯔꯤ ꯅꯦꯁꯅꯦꯂꯤꯇꯤꯅꯤ ꯍꯥꯏꯅ ꯖꯠꯁ ꯇꯧꯕꯗꯣ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯃꯅꯤ ꯑꯗꯨꯝ ꯑꯃꯇꯪꯗꯤ ꯍꯥꯏꯔꯛꯑꯝꯃꯣꯏ 3-4 ꯂꯩꯔꯝꯒꯅꯤ ꯈ꯭ꯋꯥꯏꯗꯩ ꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯝ ꯍꯥꯏꯔꯣ ꯃꯊꯪ 1 2 3 4 ꯈ꯭ꯋꯥꯏꯗꯩ ꯌꯥꯝꯅ ꯍꯥꯏꯔꯛꯄꯁꯦ ꯊꯥꯏ ꯊꯥꯏꯂꯦꯟꯗꯒꯤꯔꯥ ꯑꯗꯩ ꯃꯊꯪꯗꯒꯤꯅ ꯐꯤꯂꯤꯄꯤꯟꯁꯇꯒꯤꯔꯥ ꯁꯤꯅꯤꯁꯤ ꯌꯥꯝ ꯃꯥꯜꯂꯦꯅ ꯍꯥꯏꯌꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯌꯥꯝ ꯃꯥꯟꯗ꯭ꯔꯁꯨꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯥꯏꯔꯛꯄꯗ ꯆꯥꯏꯅꯤꯁ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ ꯑꯗꯩ ꯀꯣꯔꯤꯌꯟ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ ꯑꯗꯨꯗꯩ ꯚꯦꯠꯅꯥꯃꯤꯁ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯣ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯊꯥꯏꯔꯥꯅ ꯑꯗꯨꯝ ꯍꯪꯉꯛꯑꯦ ꯑꯩꯒꯤꯁꯨ ꯊꯥꯏ ꯐꯤꯂꯤꯄꯤꯟꯁ ꯀꯣꯔꯤꯌꯥ ꯃꯥꯜꯂꯦ ꯀꯅꯥꯝ ꯍꯥꯏꯔꯛꯇꯦ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯒ ꯆꯩꯅꯥꯁꯨ ꯍꯥꯏꯔꯛꯇꯦ ꯀꯩꯅꯣ ꯍꯥꯏꯔꯛꯑꯦ ꯍꯣꯏ ꯊꯥꯏ ꯐꯤꯂꯤꯄꯤꯟꯁ ꯂꯩꯔꯗ꯭ꯔꯥ ꯚꯤꯌꯦꯠꯅꯥꯝ ꯏꯟꯗꯣꯅꯦꯁꯤꯌꯥꯁꯨ ꯌꯥꯝ ꯍꯥꯏꯌꯦꯕ ꯍꯥꯏꯔꯛꯇ꯭ꯔꯦ ꯏꯟꯗꯣꯅꯦꯁꯤꯌꯥꯁꯨ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯅꯤ ꯍꯥꯏꯔꯤꯈꯩ ꯑꯗꯨꯝ ꯁꯣꯛ ꯇꯧꯗꯣꯏꯅꯦ ꯃꯣꯏꯁꯦ really you're from India ꯃꯤꯛꯁꯂ ꯍꯥꯏꯔꯛꯑꯅꯤ ꯃꯣꯏꯗꯤ ꯃꯤꯛꯁꯂ ꯅꯠꯇꯦ ꯍꯥꯏ with which nationality ꯅꯠꯇꯦ ꯃꯤꯛꯁ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯍꯥꯏꯔꯅꯤꯀꯣ ꯅꯣꯏ ꯑꯦꯟꯁꯦꯁꯇꯔꯗꯣ ꯑꯇꯣꯞꯄꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯩ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯦꯕꯀꯣ ꯍꯣꯏ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯍꯥꯟꯅ ꯇꯤꯜꯂꯝꯗꯦ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯅꯠꯇꯦ ꯑꯣꯏꯁꯨ ꯑꯣꯏꯗꯦꯗꯅ ꯃꯣꯁꯀꯣꯒꯤ ꯋꯥꯔꯤ ꯂꯤꯕꯤꯌꯨꯔꯥ ꯀꯩꯒꯤꯅꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯋꯥꯔꯁ ꯄꯥꯏꯔꯤꯗꯣ ꯏꯔꯥꯛ ꯏꯖꯔꯦꯜ ꯖꯣꯔꯗꯥꯟ ꯄꯥꯏꯕ ꯑꯝꯇ ꯐꯥꯎꯕ ꯌꯥꯗꯕ ꯑꯦꯌꯔ ꯂꯝꯕꯤꯗꯣ ꯑꯗꯨꯒꯤꯅꯦ ꯂꯔꯅꯀꯥꯗ ꯊꯑꯣꯏꯅ ꯊꯥꯎ ꯍꯥꯟꯕ ꯆꯠꯂꯤꯕ ꯑꯣ ꯐꯔꯛꯇꯣ ꯑꯗꯨꯒ 13 hours rest ꯑꯗꯨꯅꯦ ꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯦ ꯍꯥꯏꯕ ꯔꯦꯁ ꯈꯔ ꯌꯥꯝꯒ ꯄꯤꯕ ꯑꯣꯏꯗꯤ ꯌꯥꯝ ꯐꯕ ꯑꯩ ꯃꯣꯁꯀꯣ ꯆꯠꯂꯔꯣꯏ ꯂꯣꯏꯔꯦ ꯌꯨꯇ꯭ꯌꯨꯕꯁꯨ ꯌꯥꯗꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯨ ꯌꯥꯗꯦ VPNꯁꯨ ꯍꯥꯞꯄꯤꯅꯦꯕꯀꯣ ꯑꯗꯨꯕꯨꯗꯤ ꯃꯣꯏ ꯔꯤꯁꯦꯞꯁꯟꯗ ꯍꯪꯉꯦꯕ ꯑꯩꯅ VPN ꯑꯃ ꯂꯩ ꯑꯗꯨ ꯍꯥꯞꯇꯧꯅꯦꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯣꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯕ ꯃꯣꯏ ꯈꯨꯇꯧꯗꯣ ꯃꯣꯁꯀꯣ ꯋꯤꯟꯇꯔꯗꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦ -35 ꯏꯕꯦꯝꯃ 65 ꯌꯧꯋꯦ ꯍꯥꯏ ꯃꯥꯏꯅꯁ ꯑꯩ ꯄꯨꯟꯁꯤꯒꯤ ꯁ꯭ꯅꯣꯐꯣꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯗ꯭ꯔꯤꯌꯦ ꯑꯩ ꯃꯣꯁꯀꯣ ꯂꯣꯏꯔꯦ ꯉꯁꯤꯅ ꯉꯔꯥꯡ ꯂꯣꯏꯔꯦ ꯑꯩ ꯅꯦꯛꯁ ꯃꯟꯇ ꯑꯦꯛꯁꯄꯥꯏꯔꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩ ꯊꯥꯔꯔꯣꯏ ꯑꯩꯗꯤ ꯐꯪꯗꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯁꯨ ꯑꯩꯗꯣ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗ ꯁꯣꯏꯕ ꯌꯥꯝꯗꯧ ꯃꯥꯜꯂꯦ ꯇꯧꯈ꯭ꯔꯕ ꯇꯧꯒꯦ ꯅꯪ ꯆꯩꯅꯥ ꯀꯔꯝ ꯂꯩꯒꯦ ꯆꯠꯅꯤꯡ ꯌꯥꯝ ꯂꯩ ꯆꯥꯏꯅꯥ ꯍꯟꯗꯛ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯗꯦꯜꯂꯤ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯆꯥꯏꯅꯥ ꯂꯩꯔꯦ ꯃꯊꯪꯗ ꯕꯦꯡꯀꯣꯛ ꯊꯦꯡꯗ꯭ꯔꯦ ꯌꯦꯟꯒ ꯁꯤꯡꯖꯨꯒꯁꯦ ꯈꯤꯇꯪ ꯌꯦꯟꯅꯁꯤꯔꯥ ꯉꯝꯃꯔꯣꯏ ꯑꯩ ꯉꯝꯃꯔꯣꯏ ꯈꯤꯇꯪ ꯉꯥꯏꯔꯦ ꯍꯥꯞꯄꯣ ꯌꯥꯝ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯂꯧꯒꯦꯀꯣ ꯑꯩꯗꯣ ꯏꯟꯇꯔꯃꯤꯇꯦꯟ ꯐꯥꯁꯇꯤꯡ ꯇꯧꯋꯦꯕꯀꯣ 16 hours ꯌꯥꯝ ꯆꯥꯔꯣꯏꯗꯣꯏꯕ ꯑꯗꯨꯒ ꯆꯥꯔꯀꯥꯟꯗꯅ ꯆꯥꯅꯤꯡꯕ ꯆꯥꯏꯌꯦꯕ ꯑꯩꯗꯣ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯗꯦꯕ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯆꯥꯏꯁꯦ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯕꯗꯒꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯐꯥꯎꯕ 16 hours ꯐꯥꯎꯕ ꯑꯃꯨꯛ ꯆꯥꯔꯣꯏꯗꯣꯏꯕ ꯅꯪ ꯑꯗꯣ ꯃꯤꯅ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯛꯑꯦ ꯍꯥꯏꯔꯛꯇꯥꯏꯅꯦ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯗꯤ ꯇꯧꯔꯨꯔꯅꯨ ꯀꯩꯅꯣ ꯑꯩꯗꯤ 52.9 ꯈꯛꯇꯅꯦ ꯅꯪꯗꯤ ꯍꯟꯊꯩ ꯍꯥꯏꯕ ꯑꯃꯨꯛ ꯑꯗꯨꯗꯤ ꯅꯍꯥꯟ ꯍꯟꯊꯩ 53 ꯑꯣꯏꯗꯣ ꯑꯩ ꯉꯁꯤ ꯔꯣꯟꯗꯥꯅ ꯌꯦꯡꯕꯗꯨꯗ 52.9 ꯂꯩ ꯁꯧꯒ꯭ꯔꯤꯅ ꯕꯦꯁ ꯇꯥꯔꯦ ꯑꯀꯪꯕꯁꯨ ꯂꯩꯗꯥꯏꯅꯦ
ꯇꯤꯜꯍꯧꯒꯁꯦ ꯎ ꯄꯣꯠꯇꯦ ꯁꯥ ꯄꯣꯠꯇꯦ 한국이다. 그만 보자. 아까 가위로 통. 또야. 내가 먹어. 지금 뭐 짜가 되면 지금 짜리 짜기네. 응. 그리고 짜를 짜라 있더라. 자, 또 하고 있어. 진짜 나야 이거 짜게. 한 12. 시 하지 짜지. 따라니 맛집 떨어가 타고 시다. 응? 이제 마양 비디오 스타일로 셀라가 마땅 까지 잡이로 하이버노 하이비로 까이 야 mukbang이 미네바 떠올리고 라이팅 누가 애는 짜박가는 같은 남새 바이바이 따오야 바이바이 바이바이 see you